ngasi phongkiba tongan tongan Manipuri sifongsingdagi amasung thokiba thawdok wathokingdagi maruoiba ipawsing khongatcharaga Manipur top channel gi makedigi miyamda share tawzigi ahanbada driver singna phu saibigano COVID-19 gi athingba marakta lamdam sigi sana thanaba potlam sing thawai khubakta hapduna pushilagdiba lamdam sigi driver singbu police singna phu saibamadi maram sadana TR kaknibasi tawbigano haina Manipur Drivers Association na Sirol amada mari lainabasingda appeal tarokli lamdam sida COVID-19 gi ani suba wave na nabigi sang nomu gi leptana asum hengalakpadigi Manipur Park sana government na curfew thamjin khibadigi satok chasinda athingba kya lekre adubo hingbara sangdaba yadraba potlam singdi gari driver singna mapandagi pusilakadoribane adubo lobu ngak sheliba police singnadi makhoida athingba kya piri karigumbra phu saibasu yori niyam na yadaba TR kaktuna sel lauri karigumbara TR kaktana namduna laubusu yauri driver sing asina pusilakpa lepkrabadi covid na natrabasu sarai henduna sigadoribani haukiba me tareta Manipur gi chief secretary na thokiba order amada satpa yaba gari sing panbada goods vehicles haina kalam manga subigi ahoba maktada mayek singna pali maramduna aikhogi damakta ngai fadaba polam sing pusilakdiba driver singda phu saiba tawbigano TR kakpigano haina association sina mari lainabasingda appeal tarakli Manipur government asu sayetnaba asi thoktana government ki order da yauriba goods items sing asi karam items singbage natragana singdabage haibadu mayek singna panbinaba aroibada su appeal tarakli makasa tharak point na to pa paw manamo MLA Rameswar amasuma ki escort yaukiba laite club sing United Club Coordination Committee Urup Kairau Kiamgai Koba Committee amana handakta press media da MLA Rameswar gi mixta thiba yaba masum miyambu lana lamjingnaba wafam kya phongdorakhibadu lepak thibani haina United Club Progressive Adults Association upa kiamgai gi makedigi phongdorakli upa kiamgai gi makedigi press ta thadorak pasirol amana hai upa si kiamgai da leiba club taret ki apunba body ni kiamgai khagemba youth club amasum Khagi Club Kiamgai na sahi kyagi mamangdagi punna phaminaduna laukiba warep ki matungina Kiamgai area da mayai kaba nisa thingnabagi warep adu upayauna hena kanchinanaba warep lokre haukiba me amama sumangara ayu amasum numidangna satakiba Kiamgai area da satakiba nisa thingbagi drive manungda covid ki SOP ngaktana containment zone oiriba Kiamgai gi area da Kiamgai muslim dagi lakpa amadi tarik amasum MD Sahid Kauba anina lakpad drug ki drive sathariba club ki thamisingna khambada nongmay amasum thang satoktuna kihanbagi thabak satharakpadagi makhoi laikai club na phaduna phuba saibagi thoaningdaba thawdok ama thokhi makhoi bu phaduna phu saibagi thawdok thokpa duda kairau kendragi MLA L Rameswar amasum ki squad yaukhibasu leitana handakta United Club Coordination Committee Urup kairau Kiamgai Kauba committee amana MD Tarik amasum MD Sahid pu phaduna phu saibaduda MLA Rameswar amasum ki squad yawi haibaga loinana MLA gi mingsa thiba yaba wafam phongdorakpa asi yamna lebak thibani MLA Rameswar gi mingsa thianana ba hotnariba MD Tarik asi haukiba sahi English ngi kun December 3 MLA Rameswar na Kiamgai Muslim awang laikai gi area da lambi thonduna miyam gi development tawbuda lambi da Yotpi Thingjinduna apan mapi ki bamasu gari driver singda athingba pibadagi irilbung police na FIR lokhatuna action lokhatkiba misak amani haina supaus na mek sengna phongdorakli makasa tharakpuna topa maruiba pawkhra namo state ki wangbra thokpa paw aten ya tawjaramge West Bengal gi BJP MP ani MLA oibadagi resign tawkhre Lok Sabha MP Jagannath Sakaramasum Nitish Pranip West Bengal Assembly gi member oibadagi resign tawkhre handakta pangthokiba West Bengal Assembly gi mikhalna makhoi anima karakhibani mathangsina Ramgarh amasum Kusbehar ki MP oidiba Sakar amasum Pranip ngasi Assembly da satpaga loinana Speaker Biman Banerjee da makhoi resign tawbigi serol sing pisinki matungda Pranip na haki BJP leader singna khangalakpagi matungina makhoi MLA oibadagi resign tawbani handaki Assembly mikhalduda Sakar amasum Pranip ki mathakta BJP na atop Lok Sabha MP ani Union Minister Babul Supriyo amasum Loket Sitterji amadi Rajya Sabha member Swapan Das Gupta su thagatkibani adubo makhoi ahumdi maithi hokibani amaromda handaki mikhalduda bot hadanikiba constituency saniga maudragani thoigi manungda saniga taragumdoi pangduna ruling Trinamool Congress na amukhana sauna mai pakhiba loinana
BJP na sit 108 phangkhibani makha sathara koina topa tentakpa pawamana Maharashtra government na lockdown ga manaba thingbasing June ama phaw sangdokre COVID-19 virus sandorakpa thingnabagidam Maharashtra government na state sida haujuk thamliba lockdown ga manaba thingbasing lagliba June ama phaw makha tana sangdokre hiram sigi matang na state sigi chief secretary Sitaram Kuntena order ama thokre COVID-19 gi casing leptana hengalakpadigi Maharashtra government haukiba April mangara state sida lockdown ga manaba athingbasing thamjinkhibani chief secretary na thokpa order adugi matung ina athingbasing asi lagliba June amagi ayuk pung 8 faw makha tana sanaragani haina paw sina su makha tana phungdorakli makha sa tharak poina to papaw manmo Bihar da makha tana pata pum tharaglaba asi ba haksang ani amasu taw tharakle Uttar Pradesh ki ambulance ta puraklaga Ganga Turel da thadarakpa COVID-19 gi positive oi habigi singnaba leiba asiba haksang nifuga manga Bihar gi Buxar area da district administration na khungat khraba matungda ngasi su makha tana Ganga Turel dagi patapum tharaklaba asiba haksang ani amaga su taw tharakre haina agency ki pauna hairi amansum administration gi source ki matungina Buxar district ki Bakhyapur area da Ganga Turel da taw tharakpa manam yamna namthiraba asiba sing adu local administration a khunja singi mateng lauduna khungatlaga mathau mangam pangthoknaba thabak lokhatkre haina spaw sina mek singna pali amasu mem pawsu lusilak poina amasu makha sa thajarak poina laibak sigweba COVID-19 update mem da thamjaramge yamna mak laibak thibini mem positive oibigi sang khara khak hantajarak pataraga sumya mi sibigi sang di leptana hengala I haibaduni mem haukiba pung kun ga mari sida mem laiba asida yamna ba mioi habidi mioi la ahunga lising ni phugom doi COVID-19 na positive henki laiba asida do yamna ba mioi ni mem da henki dribisi haukiba pung kun ga mari sida mioi lising mari haukiba pung kun ga mari sida COVID-19 na maram oiduna laikhidre hainasu ngasi thadorakiba health ministry gi data amana su makha tana phungdorakli amasum lo silak poina tentakpa content masang tanga mem na share tawjaramge mem na futaminasi High state Nagaland sida ma'am no makangna COVID-19 sina positive oibigi sangsi hengalakpana maram oirakana hokiba laiba pokpana mita laukthokibagi matung ina ngasi haibidi megi tang taraga mari numidang warangi pung taruk complete lockdown hauragani hainasu pawamana makhatana phungdorakli aduga ma hojiko inadi pawsu matang asa lusinjaragi aduga maruibi I pawleragadi ma'am marak thana adum update pijaraki haina Manipur top channel gi mekedi gi sumyam da request tawjari aduga miyam gi wakhalo na kari lebibi gi habdo sunsoi sudna comment box ta comment thambira mo haina Manipur top channel gi mekedi gi sumyam haijari aduga miyam hojik Manipur dus no makang na COVID-19 si miyam haidi positive oibigi sang chaduki matik wang khala ibane aduna miyam su section la minasi mapan thok pataraga su miyam government na piri ba haibadi SOP guidelines sing ngakna satminasi haina su channel sigi mekedi gi sumyam haijari miyam su laina sidigi labna da minasi haina haijari and thank you